ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯑꯩ ꯍꯟꯗꯛ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯒꯠꯈꯤꯕ ꯑꯩ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯒ ꯃꯤ ꯈꯔ ꯑꯩ ꯀꯩꯗ ꯁꯣꯏꯔꯒ ꯁꯤꯅꯤꯗ ꯃꯤ ꯑꯇꯩ ꯀꯔꯝ ꯍꯥꯏꯔꯛꯇ꯭ꯔꯒ ꯃꯥ ꯃꯊꯟꯇ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯁꯤꯅꯤꯗ ꯃꯥ ꯃꯊꯧ ꯀꯩꯝ ꯂꯩꯇ꯭ꯔꯕ ꯁꯤꯅꯤꯗ ꯃꯥ ꯅꯤꯡꯅꯉꯥꯏꯁꯦ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯍꯣꯏ ꯑꯗꯨ ꯀꯩꯁꯨꯕꯨꯗꯤ ꯑꯩꯁꯨ ꯀꯃꯦꯟꯕꯨꯗꯤ ꯄꯥꯔꯦꯕꯀꯣ ꯑꯗꯨ ꯀꯌꯥꯝ ꯐꯠꯇꯕ ꯋꯥꯉꯥꯡꯗꯦ ꯑꯗꯣ ꯅꯉꯣꯟꯗ ꯍꯥꯏꯔꯤ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯑꯩꯁꯨ ꯉꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯅꯤꯗ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯨꯒꯅꯦ ꯃꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯅꯦꯕ ꯐꯠꯇꯕ ꯋꯥ ꯀꯩꯝ ꯌꯥꯎꯗꯦꯀꯣ ꯃꯥꯅ ꯍꯩꯄꯥꯔ ꯈꯨꯠꯁꯥꯗꯤꯀꯣ ꯂꯣꯏꯔꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯄꯤꯕ ꯑꯩꯅ ꯑꯗꯨ ꯐꯖꯅ ꯎꯗ꯭ꯔꯕ ꯈꯪꯗꯦ ꯂꯣꯏ ꯃꯃꯤꯠ ꯇꯥꯡꯉꯤꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯃꯥ ꯃꯁꯥꯃꯛ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯥꯒꯠꯂꯤ ꯃꯤꯗꯨꯒ ꯃꯥ ꯃꯊꯧ ꯁꯨꯡꯅ ꯇꯥꯗꯦꯕ ꯃꯥꯁꯨꯅꯦ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯄꯤꯅꯩ ꯀꯃꯦꯟ ꯄꯤꯅꯩ ꯑꯗꯨ ꯄꯤꯅꯩ ꯑꯗꯣ ꯃꯥꯅ ꯃꯊꯧ ꯁꯨꯡꯅ ꯂꯩꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯃꯤꯗꯤ ꯀꯔꯝ ꯍꯥꯏꯗ꯭ꯔꯒꯅꯦ ꯃꯥ ꯇꯧꯗ꯭ꯔꯤꯅꯦ ꯑꯩ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯥ ꯃꯊꯧ ꯁꯨꯡꯅ ꯇꯥꯗꯦꯕ ꯑꯗꯨꯗ ꯃꯥꯅ ꯌꯦꯛꯀꯗꯕ ꯅꯠꯇꯦ ꯁꯤꯅꯤꯗ ꯁꯤꯗꯤ ꯑꯩ ꯀꯟꯇꯦꯟ ꯁꯦꯝꯖꯕꯅꯦꯕ ꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃ ꯁꯦꯝꯖꯕꯅꯦꯕ ꯑꯩꯗꯤ ꯑꯗꯣ ꯃꯥꯅ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯁꯤꯅꯤꯗ ꯃꯥ ꯁꯦꯀꯦꯟ ꯍꯦꯜꯂ ꯁꯤꯅꯤꯗ ꯃꯥꯗꯨ ꯌꯥꯝꯅ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯃꯥꯗꯧꯅ ꯀꯩꯅꯣ ꯇꯧꯗꯣꯏ ꯃꯔꯝ ꯀꯩꯒꯤꯅꯣ ꯃꯥ ꯁꯦꯀꯦꯟ ꯍꯦꯜꯂ ꯃꯁꯥꯃꯛ ꯁꯦꯀꯦꯟ ꯍꯦꯜꯂ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯥꯕꯨ ꯅꯪꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒ ꯏꯔꯤꯗꯣ ꯀꯩꯝ ꯎꯗꯖꯥꯠꯂꯣ ꯃꯥꯕꯨ ꯃꯃꯤꯠꯇꯨ ꯇꯥꯡꯕ ꯈꯪꯗꯦ ꯀꯌꯥꯅꯤ ꯑꯗꯨꯅꯅꯦ ꯇꯜꯂꯦ ꯑꯁꯦꯡꯕ ꯃꯥ ꯃꯊꯟꯇꯔꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗꯣ ꯃꯥ ꯃꯊꯧ ꯀꯩ ꯇꯥꯒꯦ ꯁꯤꯅꯤꯗ ꯑꯩ ꯚꯤꯗꯤꯑꯣꯗꯨꯒ ꯍꯩꯅꯗ꯭ꯔꯤꯗꯣ ꯃꯥ ꯃꯔꯝꯗꯤ ꯂꯩꯔꯝꯅꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯋꯥꯔꯤꯁꯤꯅꯤ ꯑꯩ ꯅꯉꯣꯟꯗ ꯇꯝꯒꯦꯅ ꯑꯩ ꯂꯩꯔꯤꯁꯦ